ꯉꯁꯤꯒꯤ ꯄꯥꯎꯆꯦꯗ ꯌꯥꯎꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯔꯤ꯫ ꯕꯤ.ꯖꯦ.ꯄꯤꯗ ꯀꯟꯗꯤꯁꯟ ꯌꯥꯎꯗꯅ ꯆꯣꯡꯁꯤꯜꯂꯛꯄ ꯑꯦꯝ.ꯑꯦꯜ.ꯑꯦ 5 ꯇꯔꯥꯝꯅ ꯑꯣꯛꯈ꯭ꯔꯦ꯫ ꯑꯅꯧꯕ ꯃꯅꯤꯄꯨꯔ ꯁꯦꯝꯂꯒꯅꯤ, ꯅꯣꯡ ꯌꯨꯕ ꯌꯨꯝ ꯂꯩꯕ ꯌꯥꯔꯣꯏ ꯕꯤꯔꯦꯟ꯫ ꯃꯅꯤꯄꯨꯔꯗ ꯅꯣꯡ ꯌꯨꯕ ꯌꯨꯝ ꯂꯩꯕ ꯌꯥꯔꯣꯏ꯫ ꯑꯦꯝ.ꯑꯦꯜ.ꯑꯦ ꯑꯃꯃꯝꯅ ꯃꯈꯣꯏꯒꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯚꯦꯂꯞꯃꯦꯟꯠ ꯐꯟꯗꯒꯤ ꯌꯨꯝ ꯂꯩꯖꯗꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯆꯍꯤ ꯑꯃꯗ ꯌꯨꯝ 10 ꯁꯥꯒꯅꯤ, ꯑꯗꯨꯒ ꯆꯍꯤ 5ꯗ ꯌꯨꯝ 100 ꯁꯥꯒꯅꯤ꯫ ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯃꯅꯤꯄꯨꯔꯗ ꯅꯣꯡ ꯌꯨꯕ ꯌꯨꯝ ꯂꯩꯔꯔꯣꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯅꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ. ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯅꯤꯇꯥꯏ ꯄꯥꯁꯨꯊꯦꯛꯇ ꯂꯩꯕ ꯊꯝꯕꯥꯜ ꯁꯪꯂꯦꯟꯗ ꯍꯟꯗꯛ ꯕꯤ.ꯖꯦ.ꯄꯤꯗ ꯀꯟꯗꯤꯁꯟ ꯌꯥꯎꯗꯅ ꯆꯣꯡꯁꯤꯜꯂꯛꯄ ꯖꯦ.ꯗꯤ.ꯌꯨ.ꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ 5, ꯖꯦ.ꯗꯤ.ꯌꯨ.ꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯝꯕ ꯃꯤꯑꯣꯏ 2 ꯌꯥꯎꯅ ꯕꯤ.ꯖꯦ.ꯄꯤꯗ ꯅꯧꯍꯧꯅꯅ ꯆꯪꯁꯤꯜꯂꯛꯈꯤꯕꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯕꯤ.ꯖꯦ.ꯄꯤꯗ ꯆꯣꯡꯁꯤꯜꯂꯛꯈ꯭ꯔꯕ ꯑꯦꯝ.ꯑꯦꯜ.ꯑꯦ 5ꯕꯨ ꯄꯥꯔꯇꯤꯒꯤ ꯂꯦꯡꯌꯥꯟ ꯐꯤ ꯌꯥꯟꯕꯤꯕꯒ ꯂꯣꯏꯅꯅ ꯊꯝꯕꯥꯜ ꯑꯄꯣꯝꯕ ꯑꯃꯃꯝ ꯈꯨꯠꯁꯤꯟꯅꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯏꯆꯦ-ꯏꯆꯜꯁꯤꯡ ꯑꯃꯗꯤ ꯏꯃꯥ-ꯏꯕꯦꯜꯁꯤꯡꯅ ꯂꯝꯕꯤꯗ ꯁꯥꯇꯤꯟ ꯇꯨꯞꯂꯒ ꯃꯅꯥ-ꯃꯁꯤꯡ ꯈꯔ ꯌꯣꯜꯂꯒ ꯂꯩꯔꯤꯕ ꯑꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯍꯪꯂꯨꯕꯗ ꯑꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏ, ꯃꯈꯣꯏꯒꯤ ꯍꯤꯡꯅꯅꯕ ꯂꯝꯕꯤ ꯄꯤꯔꯕ ꯃꯇꯝꯗ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯍꯤꯡꯍꯟꯅꯕ ꯍꯥꯏꯕꯁꯤ ꯕꯤ.ꯖꯦ.ꯄꯤꯒꯤ ꯋꯥꯁꯛꯅꯤ ꯍꯥꯏꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯄꯨꯔꯛꯄꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯂꯩꯇꯦ ꯍꯥꯏꯔꯤꯕ ꯕ꯭ꯔꯤꯇꯤꯁꯁꯤꯡ ꯑꯗꯨ ꯉꯁꯤꯗꯤ ꯏꯀꯣꯅꯣꯃꯤꯛ ꯄꯥꯋꯔꯗ ꯏꯟꯗꯤꯌꯥꯅ ꯀꯥꯜꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯑꯣꯇꯣꯃꯣꯕꯥꯏꯜꯒꯤ ꯂꯝꯗ ꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯈꯪꯅꯔꯕ ꯖꯔꯃꯟ ꯉꯁꯤꯗꯤ ꯏꯟꯗꯤꯌꯥꯅ ꯂꯥꯜꯂꯒ ꯆꯠꯈ꯭ꯔꯦ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯔꯥꯏꯕ ꯂꯤꯗꯔ ꯅꯠꯇꯦ, ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗꯁꯨ ꯃꯍꯥꯛꯀꯤ ꯃꯇꯧ ꯇꯝꯂꯒ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯁꯦꯝꯍꯧꯕ ꯇꯥꯕꯅꯤ ꯍꯥꯏꯈꯤ꯫ ꯍꯧꯖꯤꯛ ꯂꯝꯐꯦꯜꯗ ꯁꯥꯒꯠꯂꯛꯂꯤꯕ ꯀꯩꯊꯦꯜ ꯑꯃꯁꯨꯡ ꯏꯃꯥ ꯀꯩꯊꯦꯜ 2ꯒꯤ ꯃꯃꯥꯡꯗ ꯁꯥꯒꯠꯂꯤꯕ ꯀꯩꯊꯦꯜ ꯁꯥꯕ ꯂꯣꯏꯒꯗꯧꯔꯦ꯫ ꯀꯩꯊꯦꯜꯁꯤꯡ ꯑꯁꯤ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯄꯒ ꯂꯝꯕꯤ ꯂꯝꯖꯥꯎꯒꯤ ꯅꯥꯀꯜꯗ ꯏꯃꯥ-ꯏꯕꯦꯜꯁꯤꯡꯅ ꯅꯣꯡꯖꯨ-ꯅꯨꯡꯁꯥ ꯃꯔꯛꯇ ꯋꯥꯅ ꯐꯝꯂꯤꯕꯁꯤꯡ ꯑꯁꯤ ꯍꯣꯡꯖꯤꯜꯂꯒ ꯂꯦꯝꯍꯧꯕꯁꯤꯡꯅ ꯂꯝꯐꯦꯜꯒꯤ ꯁꯪꯀꯔ ꯇꯣꯀꯤꯁꯀꯤ ꯃꯅꯤꯡꯗ ꯂꯩꯕ ꯑꯦꯔꯤꯌꯥꯗ ꯑꯆꯧꯕ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯑꯃ ꯁꯥꯗꯨꯅ ꯐꯨꯔꯨꯞ ꯈꯨꯗꯤꯡꯒꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯒꯗꯕ ꯃꯊꯣꯟ 3-4 ꯋꯥꯡꯅ ꯁꯥꯅꯅꯕ ꯁꯦꯟꯊꯪ ꯂꯩꯔꯦ ꯍꯥꯏꯈꯤ꯫ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯀꯣꯚꯤꯗꯀꯤ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯦ, ꯑꯦꯛꯇꯤꯚ ꯀꯦꯁ 28 ꯈꯛꯇ ꯉꯥꯏꯔꯦ꯫ ꯀꯨꯝꯖꯥ 2019ꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇꯒꯤ ꯆꯥꯏꯅꯥꯗꯒꯤ ꯁꯟꯗꯣꯔꯛꯈꯤꯕ ꯅꯣꯚꯦꯜ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯀꯣꯚꯤꯗ-19ꯒꯤ ꯂꯥꯏꯆꯠ ꯂꯩꯕꯥꯛ ꯑꯁꯤꯗꯁꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯀꯨꯝꯖꯥ 2020ꯒꯤ ꯃꯥꯔꯆꯀꯤ ꯑꯔꯣꯏꯕ ꯆꯌꯣꯜꯒꯤ ꯌꯧꯔꯛꯇꯨꯅ ꯃꯇꯨꯡ ꯂꯩꯅꯥ ꯑꯁꯤꯒꯤ ꯃꯔꯤꯁꯨꯕ ꯋꯦꯕꯅ ꯑꯀꯟꯕ ꯆꯩꯊꯦꯡ ꯄꯤꯔꯕꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯦꯡꯕ ꯋꯦꯕ ꯑꯁꯤ ꯍꯧꯔꯛꯈꯤꯕꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯀꯣꯚꯤꯗ-19ꯒꯤ ꯑꯅꯧꯕ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯥꯁꯤꯟꯅꯕ ꯑꯔꯥꯟꯕ ꯚꯣꯇꯔ 68,994 ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛꯠ ꯑꯃꯈꯛꯇꯗ ꯐꯦꯛ ꯚꯣꯇꯔ 19,993 ꯌꯥꯎꯔꯝꯂꯦ꯫ ꯁꯤ.ꯑꯦꯝ. ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ. ꯕꯤꯔꯦꯟꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯃꯗ ꯀꯨꯝꯖꯥ 2019ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯏꯂꯦꯛꯇꯣꯔꯦꯜ ꯚꯦꯔꯤꯐꯤꯀꯦꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯁꯥꯁꯤꯟꯅꯕ ꯌꯥꯎꯅ ꯑꯔꯥꯟꯕ ꯚꯣꯇꯔ 68,994 ꯃꯁꯛ ꯈꯪꯗꯣꯛꯄ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯚꯣꯇꯔꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯑꯔꯥꯟꯕ ꯑꯃꯁꯨꯡ ꯆꯨꯝꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯣꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯁꯥꯁꯤꯟꯅꯕ ꯌꯥꯎꯅ ꯑꯔꯥꯟꯕ ꯚꯣꯇꯔ 68,994 ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯂꯧꯊꯣꯛꯈꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯗꯤꯁꯇ꯭ꯔꯤꯛꯠ ꯑꯃꯈꯛꯇꯗꯒꯤ ꯏꯂꯦꯛꯇꯣꯔꯦꯜ ꯂꯤꯁ꯭ꯠ ꯚꯣꯇꯔ 19,993 ꯂꯧꯊꯣꯛꯈꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯋꯥꯔꯣꯜ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯑꯦꯝ.ꯖꯤ.ꯑꯦꯟ.ꯑꯥꯔ.ꯏ.ꯖꯤ.ꯑꯦꯁꯀꯤ ꯃꯈꯥꯗ ꯗꯦꯖꯥꯔꯇꯦꯗ ꯑꯣꯏꯔꯕ ꯑꯄꯤꯛꯄ ꯈꯨꯜ 232ꯁꯨ ꯂꯧꯊꯣꯛꯈꯤꯕꯒ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯟꯇꯔꯗ ꯔꯤꯀꯃꯦꯟꯗꯦꯁꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯃꯄꯨꯅꯤ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯕꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯔꯛꯈꯤꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯥꯏꯌꯦꯡꯂꯕꯗꯤ ꯁꯨꯁꯥꯏꯗ ꯇꯧꯍꯟꯗꯕ ꯉꯝꯃꯤ, ꯃꯁꯥꯅ ꯃꯁꯥꯕꯨ ꯍꯥꯠꯇꯣꯛꯆꯕ ꯁꯨꯁꯥꯏꯗ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯍꯜꯂꯛꯄꯒꯤ ꯂꯩꯅꯥ ꯃꯈꯜ ꯑꯁꯤ ꯊꯤꯡꯕ ꯉꯝꯕ ꯂꯩꯅꯥ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯅ ꯍꯦꯜꯊ ꯁꯔꯚꯤꯁꯀꯤ ꯗꯤꯔꯦꯛꯇꯔ ꯗ ꯀꯦ. ꯁꯁꯤꯀꯨꯃꯥꯔ ꯃꯉꯥꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯂꯝꯐꯦꯜꯄꯥꯠꯇ ꯂꯩꯕ ꯏꯟꯗꯤꯌꯟ ꯃꯦꯗꯤꯀꯦꯜ ꯑꯦꯁꯣꯁꯤꯌꯦꯁꯟ (ꯑꯥꯏ.ꯑꯦꯝ.ꯑꯦ) ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ 10ꯂꯛ ꯁꯨꯕ ꯋꯥꯔꯜꯗ ꯁꯨꯁꯥꯏꯗ ꯄ꯭ꯔꯤꯚꯦꯟꯁꯟ ꯗꯦꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯀꯠ ꯃꯤꯐꯝꯒꯤ ꯃꯊꯛꯇ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯑꯇꯩ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯟꯒꯅꯤ꯫ ꯑꯦꯁ.ꯇꯤ.ꯗꯤ.ꯁꯤ.ꯑꯦꯝ. ꯑꯦꯁ.ꯇꯤ.ꯗꯤ.ꯁꯤ.ꯑꯦꯝ.ꯅ ꯃꯅꯤꯄꯨꯔꯒꯤ ꯌꯦꯡꯂꯧ ꯐꯨꯔꯨꯞ ꯑꯣꯏꯔꯤꯕ ꯃꯤꯇꯩꯕꯨ ꯑꯦꯁ.ꯇꯤ ꯂꯤꯁ꯭ꯇꯇ ꯌꯥꯎꯍꯟꯗꯨꯅ ꯌꯦꯡꯂꯧ ꯐꯨꯔꯨꯞ ꯑꯣꯏꯕꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯉꯥꯛꯂꯧ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯖꯪꯁꯤꯡꯗ ꯂꯩꯉꯥꯛꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯅꯕ ꯍꯣꯠꯅꯕꯤꯗꯕꯒꯤ ꯃꯈꯥ ꯇꯥꯕ ꯈꯣꯡꯖꯪꯁꯤꯡ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯃꯥꯡ ꯊꯥꯒꯤ 13ꯇꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯔꯛꯂꯤ꯫ ꯂꯩꯕꯥꯛ ꯑꯁꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛꯅꯤ, ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯁꯨ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯟꯕ ꯂꯩꯉꯥꯛꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯐꯦꯛꯆꯨꯑꯦꯜ ꯑꯃꯁꯨꯡ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯈꯣꯡꯖꯪ ꯈꯣꯜꯂꯥꯎꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯌꯨ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯤꯔꯕꯗꯤ ꯇꯉꯥꯏ ꯐꯗꯅ ꯋꯥꯀꯠ ꯃꯤꯐꯝꯒꯤ ꯃꯊꯛꯇ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯑꯇꯩ ꯈꯣꯡꯖꯪꯁꯤꯡꯁꯨ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯑꯦꯁ.ꯇꯤ.ꯗꯤ.ꯁꯤ.ꯑꯦꯝ.ꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯦ. ꯕꯣꯒꯦꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯊꯥꯡꯃꯩꯕꯟꯗ ꯂꯩꯕ ꯏꯃꯥ ꯀꯨꯟꯊꯣꯍꯟꯕꯤ ꯁꯪꯂꯦꯟꯗ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫
ꯍꯧꯈꯤꯕ ꯆꯍꯤꯗ ꯃꯤ ꯍꯥꯠꯄꯒꯤ ꯀꯦꯁ 93 ꯊꯣꯛꯈꯤ꯫ ꯔꯤꯄꯣꯔꯠ: ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯆꯍꯤ ꯏꯪ 2020ꯗ ꯇꯝꯊꯤꯕ ꯀ꯭ꯔꯥꯏꯝ ꯊꯣꯛꯄꯒꯤ ꯆꯥꯡ ꯍꯟꯊꯔꯨꯔꯕ ꯃꯇꯨꯡꯗ ꯏꯪ 2021ꯗ ꯇꯝꯊꯤꯅ ꯀ꯭ꯔꯥꯏꯝ ꯊꯣꯛꯄꯒꯤ ꯆꯥꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯋꯥꯡꯈꯠꯂꯛꯈꯤ꯫ ꯏꯪ 2021ꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯔꯗꯔ ꯑꯥꯏ.ꯄꯤ.ꯁꯤ. ꯁꯦꯛꯁꯟꯒꯤ 302ꯒꯤ ꯃꯈꯥꯗ ꯊꯧꯗꯣꯛ 93 ꯊꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯃꯣꯔꯦꯗ ꯅꯧꯅ ꯗꯦꯡꯒꯤ ꯄꯣꯖꯤꯇꯤꯚ 3 ꯑꯣꯏꯔꯦ꯫ ꯀꯦꯁ ꯃꯁꯤꯡ 139 ꯁꯨꯔꯦ꯫ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦꯗ ꯉꯁꯤ ꯃꯤ 13 ꯗꯦꯡꯒꯤ ꯅꯥꯔꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕꯗꯒꯤ ꯏꯒꯤ ꯆꯥꯡꯌꯦꯡ ꯇꯧꯕꯗ ꯃꯤ 3 ꯗꯦꯡꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯔꯦ ꯍꯥꯏꯔꯤ꯫ ꯉꯁꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯒꯤ ꯃꯁꯤꯡ ꯑꯁꯤ ꯊꯥꯔꯒ ꯍꯧꯈꯤꯕ ꯖꯨꯂꯥꯏ ꯊꯥꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯣꯔꯦꯗ ꯗꯦꯡꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯒꯤ ꯃꯁꯤꯡ 139 ꯁꯨꯔꯦ ꯍꯥꯏꯈꯤ꯫ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯀꯧꯕ ꯌꯥꯗ꯭ꯔꯤ꯫ ꯑꯦꯟ.ꯑꯥꯔ.ꯑꯦꯐ.ꯑꯦꯝ. ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯑꯁꯤ ꯗ꯭ꯔꯒꯀꯤ ꯃꯥꯌꯣꯛꯇ ꯆꯠꯊꯕ ꯂꯥꯟ ꯀꯧꯕ ꯌꯥꯗ꯭ꯔꯤ ꯍꯥꯏꯅ ꯂꯥꯜꯍꯧꯂꯨꯞ ꯑꯦꯟ.ꯑꯥꯔ.ꯑꯦꯐ.ꯑꯦꯝ. ꯅꯦꯁꯅꯦꯜ ꯔꯤꯚꯣꯂꯨꯁꯅꯔꯤ ꯐ꯭ꯔꯟꯠ ꯃꯅꯤꯄꯨꯔꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯑꯦꯟ.ꯑꯥꯔ.ꯑꯦꯐ.ꯑꯦꯝ.ꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟꯗ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯟ. ꯁꯅꯥꯖꯥꯎꯕ ꯃꯩꯇꯩꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯋꯥꯍꯩ ꯑꯁꯤꯗꯒꯤ ꯂꯥꯟꯕ ꯍꯧꯔꯕ꯭ꯔꯥ? ꯑꯦꯟ.ꯑꯥꯔ.ꯑꯦꯐ.ꯑꯦꯝ.ꯅ ꯗ꯭ꯔꯒꯀ ꯃꯔꯤ ꯂꯩꯅꯕ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯗꯨꯅ ꯂꯥꯛꯂꯤ, ꯂꯦꯞꯇꯅ ꯄꯤꯈꯤꯒꯅꯤ꯫ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯃꯅꯤꯄꯨꯔꯗ ꯁꯤꯠꯂꯤꯕ ꯗ꯭ꯔꯒꯀꯤ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯁꯤꯒꯤ ꯃꯊꯛꯇ ꯁꯤ.ꯑꯦꯝ.ꯅ ꯂꯥꯎꯊꯣꯛꯂꯤꯕ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯍꯥꯏꯕ ꯃꯤꯡꯊꯣꯟ ꯑꯁꯤꯋꯥꯏꯗꯒꯤ ꯂꯥꯟꯕ ꯍꯧꯔꯕ꯭ꯔꯥ? ꯂꯥꯟ ꯍꯥꯏꯕꯁꯤ ꯌꯦꯛꯅꯕ, ꯃꯥꯌꯣꯛꯅꯕ, ꯏ ꯇꯥꯟꯅꯕ, ꯊꯋꯥꯏ ꯊꯥꯗꯣꯛꯅꯕ ꯑꯁꯤꯕꯨ ꯑꯣꯏꯅ ꯍꯥꯏ꯫ ꯂꯩꯉꯥꯛꯅ ꯂꯥꯎꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗꯤ ꯀꯔꯝꯕ ꯃꯈꯜꯅꯣ ꯍꯥꯏꯕꯗ ꯈꯔ ꯂꯨꯅ ꯊꯣꯛꯂꯤ꯫ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯇ ꯗ꯭ꯔꯒꯀꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯅꯤꯄꯨꯔꯗꯁꯨ ꯁꯤ.ꯑꯦꯝ.ꯅ ꯗ꯭ꯔꯒꯀꯤ ꯃꯊꯛꯇ ꯂꯥꯟ ꯂꯥꯎꯊꯣꯛꯂꯤ꯫ ꯃꯤꯗꯤꯌꯥꯗꯁꯨ ꯃꯊꯛꯇ ꯉꯥꯏꯔꯕ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯑꯉꯛꯄ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯗ꯭ꯔꯒ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕ ꯇꯧꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯂꯦꯞꯇꯅ ꯂꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯑꯃ ꯌꯥꯎꯕ ꯂꯝꯗꯝ ꯑꯁꯤꯗ ꯗ꯭ꯔꯒ ꯊꯤꯡꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯇꯧꯕ ꯂꯥꯟ ꯑꯣꯏꯕ ꯃꯔꯝꯅ ꯃꯨꯠꯊꯠꯄꯗꯤ ꯂꯥꯏꯔꯗꯅ ꯍꯦꯟꯒꯠꯂꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯃꯥꯔꯆꯀꯤ 10ꯗ ꯂꯨꯄꯥ ꯀꯣꯇꯤ 142 ꯑꯣꯏꯒꯗꯕ ꯗ꯭ꯔꯒ ꯐꯥꯈꯤ꯫ ꯁꯦꯟꯐꯝ ꯑꯗꯨ ꯁ꯭ꯇꯦꯠ ꯔꯤꯚꯤꯅ꯭ꯌꯨꯗ ꯍꯥꯞꯆꯤꯟꯒꯅꯤ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯈꯪꯕ ꯉꯝꯗꯦ꯫ ꯄꯨꯝꯅꯃꯛ ꯃꯤꯗꯤꯌꯥꯒꯤ ꯊꯣꯡꯗ ꯁꯥꯟꯅꯕ ꯀꯨꯝꯃꯩ ꯉꯥꯛꯇ ꯃꯥꯜꯂꯤ꯫ ꯇ꯭ꯔꯥꯐꯤꯀꯔ ꯐꯥꯎꯗ ꯊꯥꯗꯣꯛꯄ ꯃꯁꯤꯡ ꯌꯥꯝꯕ ꯇꯥꯟꯅꯔꯤ꯫ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕ ꯂꯩꯇꯦ꯫ ꯂꯥꯟꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯗ꯭ꯔꯒ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏ ꯃꯔꯝꯗꯤ ꯂꯥꯟꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯗ꯭ꯔꯒ ꯃꯁꯥꯃꯛꯀ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯕ ꯂꯥꯟ ꯅꯠꯇꯦ꯫ ꯅꯈꯣꯏꯅ ꯊꯦꯡꯅꯕ ꯂꯥꯟꯅꯤ꯫ ꯈꯨꯟꯅꯥꯏꯁꯤ ꯂꯨꯔꯤꯕꯗꯤ ꯗ꯭ꯔꯒ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯃꯤꯌꯥꯝꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯌꯦꯛꯅꯕ ꯑꯣꯏꯔꯦ꯫ ꯑꯄꯁ꯭ꯋꯥꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯔꯦ꯫ ꯀꯣꯚꯤꯗꯇꯒꯤ ꯍꯦꯟꯅ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯅꯤ ꯍꯥꯏꯔꯤ꯫ ꯉꯁꯤꯒꯤꯅ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯈꯪꯍꯟꯖꯕ ꯂꯣꯏꯁꯤꯟꯖꯔꯦ꯫